Social media da fangzaba update post khara mayam da pathoksari ahanbada mioi ama nongmoina kaplam le thodok asi songtham da thokibani laikai gi mioi singna nongmoi kaplam liba nupa adu fare hairi thodok asi sawrakna numidang pung 3:50 rom tarakpa aduwaida lilong nungaida mioi ama double barrel na kaplambadagi laikhidre hairi laikhidraba mioi adugi maming MD Nazir Hassan sahi 52 nongmoi kaplam liba mioi adugi maming na MD Zabir sahi 39 Hariba mioi asi Thobal Police na faraba matungda custody da thamkhre laikhidraba mioi adu Zenimski morgta postmortem gi damakta thamkhre loinana police na FIR ama register tawkhre hairi. Next update ta India Army ga samnana chaminariba Kukii National Army KNA bigi mioi ama sniper headshot ta Kukiland youkhre hairi. Next update ta Kukii nupi ama class 10 board ki exam da fail oirakani thajaba leibadagi siragena tauramle hairi. Next update ta lairaba yumfam amadi yumfauba izadrabi aina naurem laifam kaksing nongthong laikaina kosem na loba class 12 ki exam da commerce stream da topper oirakpada like minded group Manipur na mahaki pukning thogatpa oina lupa 10,000 tengbangkre.